ngasi phongkiba tongan pauche singdagi lokhutchaba maroiba pau khara sandongna pijari ngasi Manipur People's Convention gi sem chaba pumloi loire harau kumai gi thorom amata pangthopiganu haina kokomina appeal tawrakli ngasi megi tang ahumda khumal lampakta pangthokadaba Manipur miyamgi apunba mifam Manipur People's Convention on Year on Manipur Crisis ki mifam asigi damak kokomina semba chaba pumloi loire haina kokomigi convener khoraijam athobana ngarang lamfelda leiba luk asigi office da pangthokiba paugi mifam amada phondokre mahakna makatana haikibada numit asida Manipur gi haujik oiriba phibam asigi matangda miyam punna warep ama logodabana lamdam asigi mipung khudimekna saruk yabiyu miyamgi mifam asi ayuki pung 13 makhai taba matamdagi khumal lampaki parking area da pangthokadabani loinana numidangi nungpok thong mairakatuna sahi ani suraklaba irang asina maram oiraga laikhidraba athoba singi mafamda ikai khumnaba utkani ngasigi mifam asiga mari leinana lekai gi miyamna kokomida saruk yagani khangalakibagi matung inna Missing asi ka hena yamgani haibagi thajaba lei haiki paumi singa unaba aduda saruk yakiba kokomigi ko convener su oiriba ngasigi mifam asigi mobilization and transport ki in charge ki thausu puriba YK dhirena haikibada miyamgi mifam asida saruk yaba lakadoriba singi sangpham asi kumal lampaki mapan suba IRB gi main gate Dinku Road lomdagi oigani lakleba gari singi parking na khumal lampak main stadium gi manungi akoiba mafam singda maru oina Kangsang Circle Velodrome Manipur Olympic Association gi office ki akoiba mafam singda oigani haiki kokomi women wing gi president RK Tharak Sanana phongdokibada miyamgi mifam asiga mari leinana ngasigi numit asida makal amatagi harau kumai pangthokpigano ngasigi oinadi hanadagi matam lepkhiba oirabasu makal khudingmaki harau kumai sing yaithoktuna atopa numit singda pangthokpiyu numit asida section khudingmakta leiriba miyamna sintha lepiduna miyamgi mifam asi yamna maru oina mifam amani khanbiduna saruk yabiyu haina appeal tawrakli Maka tarakpa pauda Speaker T.H. Satya Bratarna Manipur gi Governor ga unaduna wari sanakre anuba lengak ama semnabagi wari sanaba oirangani haina chauna thajanare mamang tha April 18 da New Delhi da Wangjing 10 tha Assembly Constituency gi MLA Pongnam Brojen Uripok Assembly Constituency gi MLA K.H. Ragumani amasung Hiyanglam AC gi MLA Dr. Yumnam Radheshyamna Manipur da anoba lengak ama semjarage haibagi MLA kunma thoina khujek piba aiba chirol ama Bharat ki Prime Minister gi office amadi Union Home Minister gi office da pitsin khraba matung ngarang nungthil Manipur Legislative Assembly gi Speaker K.H. Satya Bratarna Manipur gi Governor Ajay Kumar Bhallaga unaduna wari sanakhre haina wawge source singna phongdokna ragli ngarang nungthil gi matamda Speaker Satya Brata matomda Raj Bhavan da chatuna Governor Ajay Kumar Bhallaga unaduna wari sanakibani haili pause sina phangba paugi matung inna Speaker T.H. Satya Bratarna unaduna wari sanakiba asi Manipur da anoba lengak ama semnabagi mari leinaramgani haina su kanna thajanari pawsina makhatana hai anoba lengak ama semba tarabadi lengak adugi lusingba kanana oigidoribano haibadu hana puthokpa mathau tari loinana anoba lengak ama semnaba MLA masing suna leiraba matungda governor da anoba lengak semjage haiduna pisingedabani adubu lengak ama semnabagi lusingba oigidoriba miyoi adu haujik maki oina leitri adubu lusingba adu Speaker Satya Bratarna oiraba yai hainasu thajanari loinana mahaki lusingba oinabagidamakta BJP gi MLA tarahumdoi National People's Party NPP ahum Naga People's Front NPF ahum amadi Independent MLA ani puna MLA kunma thoina masa masagi kuyek piduna anoba lengak semnaba Prime Minister amadi Union Home Minister Office da chirol pisin kiba asina MLA ayambana Speaker T.H. Satya Brata bu lusingba ama oina saugatle haiba takpogum tawre hairi pauge source asina makhatana hai haujiksu makhatana BJP gi MLA kaya changlakpa yahabagi thajaba yamna chauna leiri naknana leirakpa asidagi oirakliba rajniti afaba mong matau asigi matung inna Manipur gi governor ga hakthengna unaduna speaker na wari sanaba oiramba yai thajanari loinana maduna athuba matamda Manipur da Speaker T.H. Satya Bratarna lusingba oiduna anoba lengak ama semlakpa yabagi chauna thajaba leire hainasu paugi source singna makhatana phongdoknari
Maka tarakpada India lengangna Kuki narco terrorist singda mateng pangsinba manba thong sing chathaduna leire haina student friend na phongdokre. Haukiba sahi lisingani kulumdoigi me ahumdagi thoklakkiba kanglupki irang asi sahi ani mapung pharaklabasu India lengangna masigi waroisin ama puraknaba honabagi mahuta chin Kuki zone narco terrorist singna nakkoinana mateng pangsinbagi thong sing chathaduna leire haina ngasi kumal lampakta pangthokadoriba Manipur People's Convention asiga mari leinana Desamgi headquarter da pangthokpa paugi mifam amada Kokomi student front ki convener S Vidyanandana phongdokre mahangna makhata na phongdokibada me ahumdagi chin Kuki narco terrorist singna makhoigi agenda amaga loinana yelongmi singda chathakiba lal asina yelongmi miyam sing kham thengna wanare miyoi kaya amana asi ana nangkibada natana lanjinariba miyoi kaya ama relief camp da changjapam Loudouna awaba kaya mayokna duna khangli asigumba mifam asida aikhoina miyambu ngakpiba senbigani haina thajaba thamliba India lengakna waroichin puraknaba positive oiba thabak amata lokhotpa udri masina lamdamsigi yelongmi sing kham thengna awaba mayoknare haiduna ngasi pangthokadoriba People's Convention asida saruk yaminasi haina phongdoki. Maka tarakpa pauda security force na militant singna chajilamba ke manga thugaikre security force singna militant singna chajilamba ke manga thugaikre kangpokpida operation chathabada kuchukulai kaya phagatkre central security force sing amadi Manipur police ke apunba team amana intelligence singna pirakpa report ki matung inna kangpokpi district chathakiba search operation singna military grade ki kuchukulai sing phagatpa ngamkhibaga loinana militant singna chajilambani singnaba ke manga thugaikre hairi police ki report amagi matung inna hai central security force amadi kangpokpi district ki apunba team amana Kangpokpi district ki maru oiba Kuki Khulsing Lungphau Mauhing Makhon Kangchup Chiru amadi Phailen Khulsing da search operation chathaba matamda Lungphau amadi Mauhing Kuki Khulsing dagi SLR rifle ama magazine yawba local made 303 rifle ama local made bolt action rifle ama 12 bore single barrel gun ama pompi ama 7.62 MSLR empty magazine ani 7.62 mm rifle round tara amadi hand grenade ani phagatpa ngamki hairi makhatana apunba security force ki team asina makhon amadi kangchup chiru khul singda chathakiba search operation singda magazine sing yawba XLR ani magazine yawna insas rifle ama 12 bore SBBL ama .22 rifle ama pompi gun ama long range improvised mortar ama 36 hand grenade ani multi grenade launcher ani amadi 12 bore live ammunition ahumni Phailen Kuki village da chatakiba search operation singda 7.62 MXLR ani 9mm carbine magazine ama local gun ama 7.62 mm XLR magazine ani amadi 9mm carbine magazine gun gi magazine ani phagatpa ngamki combined security force na hariba Kuki khul manga asida militant singna sajilamba camp singchu thugaiduna mangan tahankhre hari Makatarakpa pauda Manipurda amuk hanna khuntaklibasi sahi kaya changkhigadabano haiba tamba ngamde haina okram joina phongdokre lamdam asida sahi taret khuntakpa thokiba sahi chani fadringaida lamdam asida ngasi amuk hanna khuntaklibasi sahi kaya changgadoribano haibasi tamba ngamdana leiri haina veteran politician o joina ngarang kawada leiba mahaki yumda pangthokiba paugi mifamda phongdokre mahana makata na haikibada irang sina maram oiraga miyoi kaya ge punsi khangu thakta mangkre yum kaya tangoi on khiduna miyoi kaya laifom laitri miyam sufam nongphom kangdabadagi chaningai thakningai fawba lairaktaduna hingbagi mami samlakle haiduna hayeng lamdam asigi tongan balup kaya na sinduna pangthokadoriba miyamgi mifamsing asida tungkoina chatnaba yaba waroisin ama purakpa yanaba maru oiba warepsing Loudouna lamdam asida tangdu leitaba hanjilaklaba oisanu haina hawrakleba mirol meribak meramdam nungsibagi wakolol adu tungkoina laihongnabagi athobasinggi liklam thiba lup Manipur Maharaj Nursing Memorial Committee amadi chahi taret khuntakpa Maharaj Gambir Singh amadi athoba singgi ningsing lupna sinduna ngasi langthabalda leiba Maharaj Gambir Singhi mongphamda miyam amasu mifam amasu pangthoklagani irang asina thawai pontha oikraba athoba singgi maphamda haikat lekat tamgani hairi
Relief camp singda lairiba singna masagi mayumda hanjin hanbiyu haina wakat mipam chathakre Peace Committee Kanglepak Manipur na sinduna relief camp singda lairiba IDP sing masagi yumda hanjin hanbiro haina wakat mipam chathakre Rice Research Center Khangabokda hangdokliba relief camp Lamding Higher Secondary School amadi Wangjing Kondompopi da hangdokliba relief camp da lairiba inmate singna tongan ba wahai sing thaba play card sing paiduna kholau kaya laukre wakat mifam aduda saruk yakibi nupi singna mamita mapi tana kaptuna makoina relief camp da lairakliba si sahi ani helakle lengangna pijaba seng khara saduna mamingtagi oina hingduna awaba punsi marel amada thambiriba asi khangba ngamdre athuba matamda makoibu masagi yumda hanjin hanbiyu haina kaptuna phongdoki Handak Kashmir gi Pahalgram da terror singna lam koiba lakpa micham kuntaruk tamthina hatok pikiba thodok tadi India lengangna awaba phongdok laga Manipur da thokliba chahi ani pharak laba lal asi loisinaba India lengangna paikhat pham thokpa thabak paikhat pide loinana Manipur da thokliba lal asi India lengangna nachungdana ngasi fawba leithokli relief camp da mioi lising humpu hen mana awaba punsi marel amada lairakliba asi thausabidaba asi aduki matik pende haina Phongdoknaki Manipur da PR laklaba matamda governor na asengba achumba thabak adu miyamda khanghanbiyu loinana relief camp ta lairiba sing isa gi yumda hanjin hanbiyu haina mari leinaba authority singi pungning singsilagli relief camp dida mi gidi mayum makai nuai sadana mayum hingo leidana paisa masa na tandana masagi pocket tagi charaga nuai le akoi di mi na thakpiba mi na aremba pijaba du charaga kaya kuina sumaina wana hingo haibanoba India Sarkarna Kashmir da tholi beirang di hindakta loisanaba mayam changna honnabi akoi Manipur da thoi basidi ngasibo kanamta na yekjan bidaba dongna tawi akoi bu kayam kumna sumaina lei handori bano sarkar namtang niyeng changbire raga pyar chulai akoi bu khara yumna kushandigadra harga kanana su hande yengbide Makatarakpada maruweba paw amada Atari Waga border hangduna Pakistan masasing Pakistan romda sangba yahankre Pakistan na ngasi ayuktagi hauduna Atari Waga border amuk hanna hangdoktuna India da leiramba Pakistani machasing amuk hanna Pakistan romda halakpa yahankre Jammu and Kashmir gi Pahalgram da April 12 da terrorist singna chathakiba terror attack da mioi kuntaruk hatkraba matung Ministry of Home Affairs Government of India na short term visa Loudouri India da changlakiba Pakistan machagi visa sing kakthatkibadagi Pakistani macha kaya India romda numit kharani panduna leiramkibani amaromda India romda panduna leiriba Pakistani masasing asi Pakistan romda hanba yanabagi damak India romda thangba sarukta Atari Waga border gi gate hangduna thamlabasu Pakistan romda leiriba gate asi hangdokhidabana maram oiraga Pakistan masasing India gi Nakan romda numit kharani asi yamna kudong chadaba mawongda khangduna lakibani adubu Pakistan na ngarang ayuktagi Atari Waga border gi gate asi hangduna Pakistan masasing Pakistan romda sangma yahanki India romda panduna lairakiba Pakistani national own kraba India original anina yamna nungaitana phongdokibada karigino makoina aikoibu khaidok halliba chanasi lao aikoi icha singna hairamlaga Pakistan romda chatkhi hairi Makatarakpa maru oiba pawda kanglupki irang thokiba numit me ahumgi thoramga mari leinana security gi section thorang kangkhat khre sahi asigi oina me ahum asi sing amasung tamgi mafam kayada anirak suba kanglupki irang thokiba numit haina palan pangthoknagadoriba asiga mari leinana security gi section thorang hena kangkhat khre hairi police ki pawna hairi bana palan thoram asiga mari leinana anti social militant sing changthok changsin tawba thingnaba Imphal yauna Churachandpur amadi Kangpokpi district headquarter gi maruoiba mafam kayada vehicle sing check tawba yauna flasking amadi checking gi thabak hengatkhre Imphal manunggi oina Kumal Lampakta Manipur People's Convention Pangthokadouri asiga mari leinana security gi section thorang hena kangkhat hankre Kangla gate mamangda security force deploy tawba hokre loinana Kumal Lampak yauna mafam kayada state amadi central forcing patrolling chatpagi thabak kangkhat khre mi ahum asi kokomi gi oina Kumal Lampakta Pangthokadouriba Manipur People's Convention asida mipung kudimak saruk yahannaba miyamda
activity kudingmak lepnaba mangjongna appeal tawba laikre Kuki Student Organization amadi Zomi Student Federation gi maikaidagi su me ahum asi Kuki Singna namna taba jaga singda total shutdown pangthoktuna separate day palan Pangthokadouri mapung oina Churachandpur district ki headquarter da Pangthokadouri ba thorom asida Kuki Jo singna mapung phana Saruk Yadaba indigenous Tribal Leaders Forum gi maikaidagi Akanba wafam thamkre loinana numit asida Kuki Jo singna student organization singna Kuki area da leiriba business establishment sing amadi education institute sing thong londona amadi yumthong kuding amuba firal chingkhatnaba khangankre Makha tarakpa editorial kalamdagi machangoiba paw amatang lokachari MLA kunma thoina popular government semada ayaba pinaba haijaba Manipur chin Kuki Jo narco terrorist singna haukiba chahi lisingani kulhumdoi me ahumdagi landaraktuna state asida apunba gi saktam thugairaga separate administration natraga Kuki Kanglup singita oiba lebak amas semnaba demand tawriba asi maram chade foreigner terrorist singna lebak asigi matakta landaduna lebaki apunba saktam thugainaba honarakliba asi lebak asigi law natana international law nasu yadaba ama oiri adubu Indian government na landarakliba sing khulai thuna laksinaba honabagi mahut makhoibu ngak senduna thamlaga maitei amasung terrorist Kuki singi mihutta punna wari sanaraga wathok asigi waroijin puraknaba honagani haiba thausil asi yamna maram chadaba oibana lan asida India government na lawriba asi yengliba miyeng asi nungi oiba maram kari leibagino haiba singnaningai oiba wahang laitaba nate India government na wathok asi laksinduna waroijin puraknabani haiduna popular government inthuraga assembly animation suspend thamduna president rule lengak central lengak na thaugai panglakiba tha ahum mapung phajilakle madu adubu wathok asigi warosin purakpadi ngamdri nakal ani gi marakta lal kapagi thodokti khara lekprabasu miyamdi free movement yadri cherak asida state asida leiriba political party sing asi miyamgi maraktagi PR lengaki mahuta miyamna khankiba mihut singna lengakpa popular government thamnaba demand taunari loinana Phambal lalda ngawkiba lusingba sinduna anoba lusingbana lengak hannaba honakiba MLA singi maikaidagi April 18 da Prime Minister da MLA kunma thoina khuyek piduna popular government sembada ayaba pibiu haijaduna aiba chirol pikhiba aduda central government ki maikaidagi tarai na popular government semnaba thorang lawrakani haibagi thajaba leite state asida PR lengakna tha manga natraga taruk thamnaba matung popular government semnaba honarakpa yabagi thajaba lei hairi